vehicle macha haibadi two wheeler thobiragadi triple riding thobidaba adagidi ngasagi thauri pa kangpusingda maroina koina helmet upaninggi awareness tuni koina pijaninge maramdi accident thokpon gi chang nongmogi sum hengale government na local li bongthang ne sida praja miyam na su sasuk pibi gani aina khalle aduga maruina chahi sui bangang singna gari macha thobi gano helmet uptaba gari macha thoba sing faraga fine thian bagi drive chathariba si penalty piba khaki nate mioy bagi punsi kayamu yamna mamal yami mapung fana khangan ba hona bani haina traffic control police wing gi additional SPA Devanandana Mami TV da phongdorakli Imphal City manung da leiba lambi da thokpa accident gi chang hanthana ba masung traffic ki niyom ngang na chat hanna ba traffic control police na Imphal gi tongan ma mafam sing da kan ma on drive chathari Chathariba drive asiga mari lenana Mami TV ki staff reporter George Basas Padimayum amasung video journalist like antana traffic control police wing ki additional SPA Devanandaga akhanana unaba amada additional SPA Devanandan hai Chathariba drive asi traffic control police ki oina chahi chupa sathaba drive ki manung channa pangthokpani ngasi ngarang tanaw hona na pangthokpa drive nate ngasi Imphal City da ka hena traffic chilakpa thengnari masina lambi ki accident kaya thokhanduna khudong thiba kaya mayuknari maram aduna chaka ani panba gari sing thoriba singna susoi soidna helmet upiu sathariba drive asigi pandam di penalty piba haibadu khag nate mioy bagi punsi kanba haiba pandam aduda sangsinbani maram aduna gari macha amadi asawa thoriba singna traffic ki niyom ningthina ngakpiu marak sida traffic junction sing da red light signal piraba fawa gari 1000 bana chingba sathariba si tokpiu masina thokan ningdaba thodo kaya thokan nabagi machat ama oihalli haina A Devanandana makhataki handaki drive se damroina e chalan machine sinar kanda koina e chalan system da haitare koina payment se kudak ta tawtar kasu kona thiba yabagi option namada dumaina koina chalan sing je ka ayamba koigi defaulter sing helmet upokta sing duising do koina penalty pina hona jabane ngasagi penalty gutam khambi bana taba isha je save tok do bayati haiba wakhal amaga loina na yumdagi tholopa matamda vehicle macha haibadi two wheeler thobiragadi triple riding thobidaba adagidi ngasagi thauri pa kangpusingda maroina koina helmet upaninggi awareness tuni koina pijaninge sina prajajing imarta he koiga confusion oina dana koigi khana chainaba ade kanna ngangnaba dum thoktabati nati aduna hairiba driver je koi ngasi ngarangi ngaktangi khamong horga koi loisangada bujunati makha tana mayamgi ngasagi life safety oina bi damta koigi lairiba motor vehicle ek ngasagi lairiba norm sing ade penalty jing koi impose tongnaba koigi enforcing agency oina koina smain hairiba sing mo drive se akha chathasa red light system haibadi koina traffic junction sing da light system jo koigi smart city gi makhada nauna install torkanda koi hogdok sarakanda mayamna follow tawina ba koi yam kana junction jing da koi enforce tongna ba koi team jing thamaga hona niyom jing follow tawi koi gari machine handle puna mar moi kanda koi da no gi congestion tol ka se ko shu tangai fatna koi gi main power wa laga shu koi tangai fatna manage tongna ba koi gi site gi plus district police gi meeting ro ka koi yam kana hona jari aduna praja singna thol ko matam da koi niyom sing che thogai bi da yaring follow tongna ba khona bi Drive asigi sarukama oina Imphal East ki konung mamangi junction jasu helmet uptaba gari macha thoba mioy sing fine thian ki drive aduda helmet uptaba mioy sing traffic control police amadi Imphal East district police nami amada lupa chani ki TR ka khan ki drive aduga mari lenena Imphal East police ki ASI Amjad Ali na hai Imphal City da ka hena traffic chilakpa asina lambi ki accident thokpa chang hengalakli maram aduna gari macha thori ba mioy singna helmet upayam na tangai fade drive asing ngasi tongan mafam singda chathari miyam na lambi ge khudong thiba singda gi ngak thok na ba helmet upiyu haina mak na makhataki Kuna hojik sida tawrisi helmet yaudaba singi pressing checking tawbani helmet yaudaba singsi aini matungina TR oina kakhallaga 200 fine thele sida thiba ngamdabduna akoina office ta pujilaga 109 ni matungina magistrate ta puthoga aini matungina moy aduda fine thienba yaragadi manipur da leiriba isino mayamna gari macha thobu matamda helmet upiraga thobiyu maramdi accident thokpon gi chang nongmogi sum hengale aduna maram oiduna akoina checking thorang lokhotbo oina helmet uptaba gari macha thobu singsi pressing checking tawraga akoina hojik kana police ki mafam atei desu kana hojik chathari pressing checking se Thobal District Police amasung Traffic Control Police Thobal ga khusamna dunanga se Thobal gi yaripok lamkhai de helmet uptana gari macha thorakpa miyoi sing father fine thian ba madi
ꯑꯅꯧꯕ ꯍꯦꯜꯃꯦꯠ ꯑꯃꯃꯝ ꯂꯩꯍꯟꯗꯨꯅ ꯎꯐꯟꯕꯒꯤ ꯗ꯭ꯔꯥꯏꯕ ꯆꯠꯊꯈ꯭ꯔꯦ ꯉꯁꯤꯒꯤ ꯗ꯭ꯔꯥꯏꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯜ ꯄꯨꯂꯤꯁ ꯊꯧꯕꯥꯜꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯃꯤꯟ ꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯗ ꯍꯥꯏ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯠ ꯃꯁꯤꯡ ꯍꯟꯊꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯦꯜꯃꯦꯠ ꯎꯞꯇꯕꯁꯤꯡꯒꯤ ꯃꯊꯛꯇ ꯗ꯭ꯔꯥꯏꯕ ꯆꯠꯊꯅꯕ ꯑꯀꯟꯕ ꯄꯥꯎꯇꯥꯛ ꯄꯤꯔꯛꯄꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯗ꯭ꯔꯥꯏꯕ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯍꯦꯜꯃꯦꯠ ꯌꯥꯎꯗꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯐꯥꯗꯨꯅ ꯑꯅꯧꯕ ꯍꯦꯜꯃꯦꯠ ꯑꯃꯃꯝ ꯂꯩꯍꯜꯂꯒ ꯎꯐꯟꯕ ꯑꯗꯨꯒ ꯂꯩꯖꯔꯔꯣꯏ ꯍꯥꯏꯕ ꯀꯥꯡꯕꯨꯅ ꯐꯥꯏꯟ ꯑꯣꯏꯅ ꯊꯤꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯩ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯔꯤꯕ ꯃꯈꯩ ꯍꯦꯜꯃꯦꯠ ꯎꯞꯂꯒ ꯒꯥꯔꯤ ꯊꯧꯕꯤꯌꯨ ꯒꯥꯔꯤ ꯊꯧꯕꯒꯤ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯒꯥꯔꯤ ꯃꯆꯥꯗ ꯃꯤ ꯑꯍꯨꯝ ꯇꯣꯡꯁꯤꯜꯂꯒ ꯆꯠꯄ ꯑꯁꯤꯁꯨ ꯈꯨꯗꯛꯇ ꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕꯁꯤꯡꯒꯤ ꯃꯊꯛꯇ ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯜ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛꯠ ꯄꯨꯂꯤꯁꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯅ ꯑꯃꯤꯟ ꯕꯥꯅꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯌꯥꯔꯤꯕ ꯃꯈꯩ ꯍꯦꯜꯃꯦꯠ ꯑꯃꯃꯝ ꯁꯤꯟꯕꯤꯔꯒ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯨꯗꯣꯡꯊꯤꯕꯗꯨꯒꯤ ꯈꯨꯠꯄꯔꯤꯁꯤ ꯁꯦꯞ ꯇꯧꯅꯅꯕ ꯒꯣꯔꯃꯦꯟꯠꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ प्रजा ꯃꯌꯥꯝꯅꯁꯨ ꯁꯍଯꯣग ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯕꯤꯒꯅꯨ ꯒꯥꯔꯤ ꯃꯆꯥꯗ ꯃꯤ ꯑꯍꯨꯝ ꯀꯩꯗꯧꯉꯩꯗ ꯇꯣꯡꯁꯤꯟꯕꯤꯒꯅꯨ ड्राइविंग लाइसेंस याउद्रगदि गाड़ी थौबीगनो हाइदना थौबाल डिस्ट्रिक्ट कंट्रोल पुलिस की माइकैदगी हन्ना अपील तौजरी।